matamsisu tension la eduna oza humangna khoi khatang tentak na minute samap oina ani ni guma thambi oza hemchan da deki hojege oza khoi gi oza sabun se yam phajan thambi di huji chathari bela long se mai kai yam phajan mek senga kanu tawkhre ba ya ba kanu se adu hujik si akoi ngarang gi phongphong shari ba khoi gi kainogi supermina gi si hot mix plant khoi thong sing ba thugai rak pa mamang gi imphal jiri lambi da LPG teng da kanu mena kapsilak pa so ka panang gi be driver gi mayam lai re ade mathang in continuation na si su mayam am lai ha ba tare aduna akoi sum thingilak pa khoi gi kanu si national highway lambi si ku tat pe gi mawong da ha ba tare sumai lai ba aduga khoi gi economic lifeline da thingji lai se khoi sek mai de gi mo khoi se push taw si lai bin phal lom da kamaina thambi ni go ja sai area se de ti wasagi makoina matam sang dagi plan tawduna lakhiba adugi process to the makoi adum chatharakpani adum chatharakini se akoina ngak thokpa adagi kari no khara tawbang ngamdri bawbudi makoina sum henjelaga makoi plan dagi manung dida dum yalaga dum chatharakpa ama sim ta orakhi da tari aduga masi ngak thokna hunabada su akoi yam sa da ba haitare akoi gi akoi ne hek kitang khud halluragana akoi da onjelaga adum khoi sei thabagi mawong sima sum leiba aduga moina tawbuna sum yaba asigi mawong sida sum satharaga sum leibanina akoi da yamna khudung sandri sima sine maswai sidani masigumba mayam si yengura kandani masai proxy war gi ama hai nuputona ise masi adum tasengna summaba sida yeningai amata yaudrop amakhakni na hainingi aduna aikoina hojik lawjagadaba stain sidi isana isabu tangai padana ngak thok chananabagi damakta yamna concrete oiba phirep ama low mathau tarakpani madun nata targadi hojik haigriba thobuna ka haiba akoi masengi marakta aswaida loop amana hek kaino me torokpa individual amana su man thokma sum ngakpa swaisu pangana ngana daga leiragadi aikoida masigi chap chapa phirep sum lowna bhona bakanda sunam ngamaroeba akoi masen makto unjennaraga dum leiraneba handaki akoina ugribaduni election sidasu akoigi unity si panayam kairabaneba masi amuk menjinnabu honabada matam khara muksang duineba masigi asigumba si sum sanaraga akoi si mina dum sanabada adum yahanba dum yaraga leijebagi mowong ama sum leiribase masigi kaino si ma hongdokpa ma jangi khalle akoi punna lemina naba akoi platform ama sagadana bo honabada akoi di yam wari si akoi luching basi akoi di luching bangak tangai badongna ye ubasini buching si yaman gidana gyan mangne amana mo hairkani amana mo hairkani ada hairiba luching busing dusu amuka amuk punjannaraga wak tongminabagi chang su yam watba aduna masina maram orakanda aikoida akoigi maning handagi ongse hek lak basini masida aikoida yam mathau tarise yam afaba luching ba mathau tari adugumba luching baduna hairaga ningthijana plan tawraga manglom da sangjin nabo honaba nata targadi luching bisi amana swaida kainom torkba amana swaida kainom torkba tawraga adum yechin nadana adum imang da mangba kainut om khangtaba phima sum lakadui aduna aikoida hojik yamna mathau tari bisi afaba luching ba ama mathau tari mahak kumba ama laba matungda masigi asigumba kaino singsidi yam laina sop toba ngamakpa yai haina ismai thamse yam nungai je za primanda lak jege za akoigi oza hemchan no thambi kibdo hujik impending akoigi situation seida akoi me am punjin bagi am tangai fada ba wafom dupan biri abai boina sai matang gido za thambi yaroi pundana lan tawdi yaroi na ko lan taw wai se khoina akoigi luo war gi maronda command structure hai se command structure leithara lan taw yaroi mi defend taw war lan ngai ni na ko ana command structure leite yaro chenu command am changi commander am changi ana khoi sida akhoi ai toina haijabado akhoi sida laikai kari leader de am yamba akhoi sida state ki leader bu leite national leader bu leite regional leader bu leite akhoi nakalam show leba ko adubu formative stage na akhoi positive sense lor su yai aduna akhoi chenu command am simum changi akhoi su amana haraga di maduda hiding ai da khanane na budi tawtare ko adu chumagadi adu sathamina ba koi command structure changi phana haibe ani koi yekna basigi di moi command structure di leidna ko amana haraga di bo thadaru nu adi kanam chatan thadadi leidra moi kainom di yauri ba moi phapata this different thing ni moi the command structure di leiri ko khoi the command structure se leitaba
ꯑꯗꯨ ꯂꯥꯟꯕꯨ ꯉꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯂꯥꯟꯕꯨ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯟ ꯁꯛꯁꯦ ꯂꯩꯇ꯭ꯔꯕ ꯆꯦꯟꯕꯨ ꯀꯃꯥꯟ ꯂꯩꯇꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇ꯭ꯔꯕ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯤꯒꯤ ꯃꯦꯀꯥꯅꯤꯖꯝꯁꯤ ꯋꯥꯠꯂꯤꯕꯀꯣ ꯑꯗꯣꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏꯁꯦ ꯐꯣꯀꯁ ꯇꯧꯕ ꯑꯗꯨꯒ ꯇꯥꯍꯥꯅ ꯗꯤꯁꯤꯖꯟ ꯂꯧꯗꯕ ꯇꯔꯦꯠ ꯇꯔꯥꯔ ꯈꯟꯅꯔꯒ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯃꯤ ꯃꯌꯥꯝ ꯈꯟꯅ ꯇꯥꯔꯦꯅꯀꯣ ꯈꯟꯅꯕ ꯌꯥꯗꯕ ꯃꯤꯗꯨꯗꯤ ꯌꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯐꯖꯅ ꯈꯟꯅꯔꯒ ꯃꯄꯥꯟꯗ ꯉꯥꯡꯕ ꯌꯥꯕ ꯃꯅꯨꯡꯗ ꯉꯥꯡꯕ ꯌꯥꯕ ꯑꯅꯤ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤꯅ ꯃꯅꯨꯡꯗ ꯉꯥꯡꯒꯗꯕꯗꯨꯁꯨ ꯃꯄꯥꯟ ꯊꯣꯛꯆꯜꯂꯛꯄꯒꯨꯝꯕ ꯌꯥꯎꯔꯛꯄ ꯂꯥꯟ ꯇꯧꯗꯣꯔꯦ ꯅꯣꯡꯃꯩ ꯀꯥꯞꯇꯣꯔꯦ ꯁꯤꯕꯨ ꯍꯥꯟꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯂꯥꯟ ꯑꯁꯤꯗꯤ ꯁꯦꯀ꯭ꯔꯦꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯁꯦꯀ꯭ꯔꯦꯁꯤꯒꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯆꯪꯉꯤ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯏꯔꯩ ꯇꯧꯗ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯆꯠꯄꯐꯥꯎꯗ ꯂꯥꯏꯚꯅꯤꯅꯦ ꯉꯥꯛꯄ ꯆꯠꯂꯦ ꯂꯥꯟ ꯉꯥꯛꯄ ꯆꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧ ꯇꯤꯝ ꯑꯃꯅ ꯆꯠꯂꯦꯒ ꯂꯥꯏꯚ ꯄꯤꯅꯤ ꯂꯥꯟꯕꯨ ꯂꯥꯏꯚ ꯄꯤꯅꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯚꯥꯞꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯦꯔꯣ ꯁꯥꯕ ꯑꯗꯒꯤꯗꯤ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯨꯅꯗꯤ ꯂꯥꯟꯗꯤ ꯌꯥꯔꯣꯏꯅꯦꯀꯣ ꯑꯗꯨꯗꯤ ꯂꯥꯏꯚꯇꯨꯗ ꯅꯣꯡꯃꯩ ꯆꯥꯒ ꯃꯥ ꯑꯣꯏꯅ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤꯃ ꯇꯣꯛꯄꯤꯕ ꯈꯤꯇꯪ ꯁꯦꯀ꯭ꯔꯦꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯈꯟꯕ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯩꯒꯤ ꯅꯦꯁꯟꯁꯤꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯃꯁꯥ ꯃꯇꯣꯝꯗ ꯍꯪꯕ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯁꯦꯜꯐ ꯔꯦꯁꯇ꯭ꯔꯦꯟ ꯍꯥꯏꯁꯦ ꯃꯁꯥ ꯃꯇꯣꯝꯗ ꯔꯦꯁꯇ꯭ꯔꯦꯟ ꯇꯧ ꯇꯥꯔꯦ ꯃꯤꯉꯣꯟꯗ ꯀꯥꯏꯒꯗꯧꯕꯗꯨꯗꯤ ꯃꯥ ꯌꯥꯎꯗ ꯇꯥꯔꯦꯅꯀꯣ ꯑꯗꯨꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯆꯪꯉꯛꯄ ꯆꯨꯝꯃꯤ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯁꯣꯏꯗꯅꯗꯤ ꯂꯥꯛꯀꯅꯤ ꯑꯁꯥ ꯇꯧꯋꯤ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩ ꯃꯥꯟꯅꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥ ꯊꯧꯕꯗꯁꯨ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯐꯕ ꯂꯤꯗꯔꯒꯤ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝꯅ ꯋꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯕ ꯋꯦꯜ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯔꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯎꯠ ꯄꯤꯁ ꯑꯗꯨ ꯃꯣꯏꯗ ꯉꯁꯥꯏꯒꯤ ꯗ ꯑꯥꯔꯠ ꯑꯣꯐ ꯗꯤꯁꯦꯞꯁꯟ ꯑꯅ ꯑꯣꯏꯗꯕꯁꯦ ꯑꯆꯨꯝꯕ ꯃꯥꯅ ꯉꯥꯡꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯆꯤꯟ ꯑꯃ ꯉꯥꯡꯕ ꯁꯤꯒꯤꯁꯤ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯩ ꯁꯤꯖꯤꯟꯅꯕꯁꯤ ꯁꯨꯝ ꯍꯦꯟꯃꯜꯂꯛꯇꯅ ꯀꯨꯀꯤꯅ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯉꯒ ꯋꯥꯜꯄꯦꯄꯔ ꯑꯃ ꯁꯦꯝꯃꯒ ꯂꯝ ꯃꯃꯤꯡꯁꯤ ꯀꯩꯅꯣꯝ ꯊꯣꯟꯖꯜꯂ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯔꯛꯄꯗ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯅ ꯃꯥꯃꯦꯟ ꯇꯥꯗꯅ ꯚꯥꯏꯔꯦꯜ ꯐꯖꯅ ꯆꯠꯂꯒ ꯑꯃꯅ ꯑꯃꯒ ꯀꯣꯏꯁꯟꯒ ꯄꯪ ꯍꯪꯅ ꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯂꯥꯟꯕ꯭ꯔꯣ ꯀꯥꯏꯅ ꯇꯧꯕ ꯌꯥꯝꯅ ꯅꯤꯖꯔ ꯔꯤꯌꯦꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯛꯀꯤ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯔꯦꯁꯄꯣꯟ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯆꯪꯉꯤ ꯑꯗꯨꯒ ꯂꯥꯟ ꯍꯥꯏꯕꯁꯦ ꯂꯥꯟꯒꯤ ꯐꯦꯁ ꯑꯅꯤ ꯑꯗꯨꯝ ꯂꯩ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨꯀꯣ ꯔꯣꯃꯥꯟꯇꯤꯁꯥꯏꯖ ꯋꯥꯔ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯑꯦꯛꯆꯨꯑꯦꯜ ꯋꯥꯔ ꯍꯥꯏꯕ ꯑꯃ ꯂꯥꯟ ꯍꯥꯏꯁꯦ ꯑꯐ ꯅꯨꯡꯉꯥꯏ ꯊꯕꯛ ꯅꯠꯇꯦ ꯑꯋꯥ ꯑꯅꯥ ꯃꯤꯁꯤ ꯃꯤꯅꯥ ꯏ ꯅꯥꯏ ꯌꯦꯡꯍꯩꯗꯕ ꯎꯍꯩꯗꯕ ꯑꯣꯜ ꯁꯣꯔꯠ ꯑꯣꯐ ꯕ꯭ꯔꯨꯇꯜ ꯑꯦꯛ ꯃꯌꯥꯝ ꯑꯃ ꯀꯃꯤꯠ ꯇꯧꯕ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯖꯗꯕ ꯑꯣꯔ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯋꯥꯔ ꯍꯥꯏꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯂꯥꯟꯁꯤꯕꯨ ꯑꯩꯈꯣꯏ ꯔꯣꯃꯥꯟꯇꯤꯁꯥꯏꯖ ꯇꯧꯊꯣꯛꯀꯨꯝꯁꯤ ꯂꯥꯟꯗ ꯅꯨꯡꯉꯥꯏꯅ ꯂꯥꯟ ꯇꯧꯕ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯟꯗ ꯍꯔꯥꯎꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯂꯥꯟꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗꯧꯅꯀꯣ ꯇꯧꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯟꯊꯕ ꯆꯪꯉꯤ ꯑꯗꯨꯒ ꯁꯤꯔꯤꯌꯁꯂꯤ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯉꯤ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯔꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟ ꯇꯧꯕꯗꯨꯅꯤ ꯃꯊꯧ ꯇꯥꯔꯤꯁꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯟꯗꯅ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯥꯏꯠ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯦꯝꯒꯠꯄꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨ ꯃꯗꯨ ꯁꯦꯝꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯥꯒꯤ ꯏꯟꯇꯔꯦꯁ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯁꯤ ꯊꯥꯗꯣꯛꯅꯕ ꯆꯪꯉꯤ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯔ ꯂꯤꯗꯔꯁꯤꯡꯕꯨ ꯄꯦꯟꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯩꯕ ꯉꯥꯡꯕ ꯏꯁꯥꯒꯤ ꯂꯤꯗꯔ ꯍꯥꯠꯄꯩ ꯊꯕꯛꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯀꯗꯕꯅꯤ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯉꯕ ꯂꯤꯗꯔ ꯑꯃꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯂꯤꯗꯔꯗꯨꯕꯨ ꯑꯩꯈꯣꯏꯅ ꯗ꯭ꯌꯨ ꯔꯦꯁꯄꯦꯛ ꯃꯔꯝꯗꯤ ꯂꯤꯗꯔ ꯑꯣꯏꯔꯤꯗꯣ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯂꯩꯕꯥꯛꯁꯤꯒꯤ ꯐꯦꯁ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯦꯁꯇꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯗꯧꯅꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯗꯥꯔꯛ ꯁꯥꯏꯠ ꯑꯗꯨꯒ ꯒꯨꯗ ꯁꯥꯏꯠ ꯂꯣꯏ ꯂꯩꯌꯦꯕ ꯏꯚꯟ ꯂꯥꯏ ꯐꯥꯎꯕ ꯂꯩꯌꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯤꯌꯥꯝꯅ ꯂꯥꯏ ꯑꯣꯟꯊꯣꯛꯑꯒꯦ ꯍꯥꯏꯔꯗꯤ ꯃꯥꯏ ꯐꯖꯗꯕꯉꯩꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯒ ꯐꯖꯕꯗꯨꯗ ꯏꯟꯈꯠꯂꯒ ꯊꯥꯡꯒꯠꯂꯒ ꯄꯨꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯕ ꯆꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯦ ꯃꯤ ꯆꯩꯕꯗ ꯍꯦꯛꯇ ꯄꯦꯟꯅ ꯑꯔꯣꯏꯕꯤ ꯊꯥꯡꯉꯩ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯆꯩꯊꯣꯛꯄꯁꯦ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯇꯣꯛꯀꯗꯧꯅꯤ ꯑꯗꯨꯒ ꯄꯣꯠꯁꯤꯡꯁꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯦꯄꯥꯁꯤꯇꯤꯗꯨꯗ ꯌꯦꯡꯅꯔꯒ ꯑꯩꯈꯣই ꯊꯕꯛ ꯄꯨꯃꯤꯟꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯉꯝꯒꯗꯕ ꯊꯥꯛꯇꯣ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯕ ꯃꯤꯅ ꯅꯣꯡꯃꯩ ꯀꯥꯞꯀꯅꯤ ꯂꯥꯂꯣꯡ ꯌꯥꯠꯄ ꯉꯝꯕ ꯃꯤꯅ ꯂꯥꯂꯣꯡ ꯌꯥꯠꯀꯅꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯕ ꯃꯤꯅ ꯆꯥꯛ ꯊꯣꯡꯒꯗꯣꯏꯅꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕꯗꯨꯒ ꯄꯥꯜꯂꯒ ꯁꯣꯛꯀꯥꯟꯗ ꯀꯥꯞꯄꯤꯕ ꯃꯤꯗꯨꯅ ꯍꯦꯔꯣꯅꯦꯅ ꯈꯜꯂꯝꯕꯗꯨ ꯁꯣꯛꯑꯒ ꯁꯤꯅꯤꯡ ꯆꯤꯠꯇ ꯄꯨꯔꯛꯑꯒ ꯃꯥꯕꯨ ꯊꯋꯥꯏ ꯀꯜꯂꯤꯕ ꯗꯣꯛꯇꯔꯗꯨꯁꯨ ꯍꯦꯔꯣꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦ
ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯤ ꯃꯕꯨꯛ ꯄꯦꯟꯅ ꯍꯥꯎꯅ ꯄꯤꯖꯔꯒ ꯂꯥꯟ ꯆꯪꯍꯟꯕ ꯉꯝꯃꯤꯕ ꯆꯥꯛ ꯊꯣꯡꯉꯤꯕꯗꯨꯒꯤꯁꯨ ꯃꯥꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯑꯉꯛꯄꯅꯦꯕ ꯑꯗꯨꯅ ꯑꯦꯟ ꯑꯥꯔꯃꯤ ꯃꯥꯔꯆ ꯑꯣꯟ ꯏꯠꯁ ꯁ꯭ꯇꯣꯃꯥꯛ ꯍꯥꯏꯌꯦꯕ ꯂꯥꯟꯃꯤꯅ ꯆꯠꯂꯤꯁꯦ ꯆꯈꯥꯎꯁꯤꯗ ꯌꯧꯔꯒ ꯆꯠꯄꯅꯦ ꯍꯥꯏꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ distribution of ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯦꯕꯔꯒꯁꯦ ꯃꯁꯤ ꯃꯨꯟꯅ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯌꯦꯡꯅꯕ ꯀꯅꯥꯅꯣ ꯃꯨꯟꯅ ꯃꯁꯛ ꯈꯪꯕ ꯑꯗꯨꯒ ꯃꯥꯡꯗ ꯎꯔꯤꯕ ꯄꯣꯠꯇꯨ ꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯎꯆꯤ ꯀꯩꯅꯣ ꯍꯥꯏꯗꯅ ꯎꯆꯤ ꯃꯩ ꯊꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯅꯤꯡꯉꯤꯕ ꯌꯦꯡꯅꯕꯗꯨ ꯂꯥꯝꯕ ꯐꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯟꯅ ꯂꯣꯏꯅ ꯏꯃꯨꯟ ꯇꯥꯕꯒꯤ ꯐꯤꯕꯝꯗ ꯆꯠꯈꯤꯅꯤ ꯑꯗꯨꯅ ꯃꯗꯨ ꯆꯦꯛꯁꯤꯟꯁꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ